थासिकी तरुकी निमिदांग पुंग 13 मिनिट 50 रोम ताबा मतमदा साइकिल डिवीजन की मनुंग चनबा नाफाई विलेज की विलेज चीफ जिलहम खोंगसाइबु नोंगमेना काप्तुना हालंबदा चेनबा मियोय अहुम कांगपोकपी पुलिस के कांगबुना ngarang fare hairi pharba miyoi ahum ado jamlan khongsai sahi nifu thangkho chahi 38 amade pawmang khongsai kawi makhoidegi mihat aduda sizinaba SBBL gun ahum su phagat le hairi pharaba miyoi sing ado mari lainaba korta puthok laba batung nimit tarani police custody da remand lok thakre ningsing bayabadi nafai village ki village chief zelham khongsai nimit aduda miyoi ahum na masagi mayumdagi phaduna puthokraba matungda irap laptana thabakta nongmei maru ama kapsilam laga hundoklambani mahak khodakta cycle PHC da pukhatuna laikanabada laikanabangamdana laikhidabani mihat aduda chenebrasing kangpokpi police ki kangbana pungni phuni pan gi manungda phagatpa ngamkhibada manipur gi chief minister and berana marilaina ba police singbu thagatpa phongdokhibaga loinana mara laibasing logi matungina chap chaba chairak pigani hainasu phongdorakhre